Akashbani Imphal Lanthokchari Paugi Saktam Saktam masida Manipurda ahanba oina masa masu singna thawai bidraba ahal amada tha thagi lupa lising tara pinaba maintenance tribunal na rai takhiba IDP singidamak sarkar na paikhaliba thaurang sing aiba cherol oina pirakpa Manipurda thabak sangbagi parikya CBT mota pangthoknaba thaurang kunthra taret suba driver singi numit amasung paugi saktamda Chandel jillagi pauda Masa masu singna tathi tawaina tawbiba madi ningthini yengsinbidabagi case ka mari lenana Thobal athokpamdagi ahal amada imung manungna tha khudingi lupa lising tara pinanaba Thobal jilagi maintenance tribunal na rai takre ahal werba miyoi adogi waka ningthina taraba tungda maintenance tribunal Thobal gi SDO Arbin Hanglemna senpham sing adu masa masu singna ahal adu da pinaba nithokaba numita rai takhi Asiguma makhalgi case asi Manipuri gi oina handaki asina ahanbani haiba wafam phongdokladuna Sri Arbin hai Mama pa oibasingse oina masa singse chawnaba mi oina haibani yopire thakpire thabak tawale aduga oina mayum makai palaka da moibu thopiba singse sigi damakta kargi makai tawba yaroi haidana law ma leiko Maintenance and Welfare of Parents and Senior Citizens Act 2007 haidana sigi act sigi makhaga hana Manipur da Thawal district da case ama lai Maintenance Tribunal Thobal gi SDO na presiding officer boy Homani Girls College ki ozani na non official member boy District Social Welfare Officer Thobal yauna koi case se proceeding chathare akoi gi ahal loireba ima babung singbu mokoi bu tuhatbe yaroi haidina akoina maintenance allowance na 10,000 pibagi haidina rai takre khangdaba mayam akoi gi senior citizens lebiriba adi Manipur gi atop district to ore sigi exe ever oibiu aduga concern SDO da che ama sumaina thabi yai haibagi akoi chawrapa awareness ama pijal Internally displaced persons IDP singidamak sarkar na paikhaliba thabak thorom singi matangda Raja sarkar na kokomi amadi IDP singda aiba serol pirakre Hiram asiga mari lenina Imphal gi lamphel pata leiba kokomi gi office ta yumja kesa numita pangthokiba paugi mifem amada kokomi gi convener Khuraizam athobana hai Tha amasumna Raja sarkar da IDP singi paikhaliba thabak thorom sing miyam da khangalu haiduna memorandum pisinduna lakraba matung sarkar gi pakum phangliba asina miyam gi ihewasi mai pakli haibadu takle IDP singbu thabak phanganabagi khudong saba madi makhoi gi punsi mahing phaganhanabagi thorang yauna paikhaliba thabak thorom sing cherol aduda palli Sri athobana hai Miyam gi lengang ne hadana leiba lenga kamana miyam gi apunba kholaw mabu mahut silakanda tha ama chumna aiba cheroloina paliba lenga sigi khwaidagi responsible oiba makok thongba adumba lenga pa dugi mafamda akoina cherol piba matamda madu matam chana miyam da aiba cheroloina pakum pithok rasu yai haibagi mongda leithoga moina press release amaka thadoga lotion gibase mashina aikhogi lamda masida democracy chatpa republic oiraba leibak amagi praja singa republic oiraba leibak Lengak paiba mioi singagi marakta lainariba relationship si miyam gi lengak malaktabagi yamna nungaitaba adumba miyam sibu ekoi inthopa manba madu ekoi paliba lengak asida madu yaroi miyam gi lengak ne hai targadi miyam ga mari lenagadamni miyam asina priority ni miyam na taliba wafam sing asigi ngamangam daba toga pakum ni pigadabani masi pakum pidana tumina namjalaga thamba yade habaduma koi khangan bagi miyam na huptana chatlaga adugi pakum thawgi thodu asina moina pakum pirkhiba asina ekoi miyam gi mai pakpa amadi maduna hengwai future da good president sama soidana ekoi set tawgani Manipur da ahanba oina thabak sangbagi parikya pangthokpada computer based testing CBT mota pangthoknaba thorang tawre Imphal West ki DC office complex ta sagol sanumita pangthokba paugi mifamamada Manipur staff selection commission gi chairperson T Ranjit Nahai Manipur da parikya pangthokpa matamda senja thumja gi wafam sing hek lagliba si Manipur staff selection commission na logudoriba group C amadi group D gi parikya singda CBT mota pangthoklabadi senja thumja gi wafam leiraroi Sri Ranjit Nahai Akwai sigi commission jin form to koi di hanagi akwai gi earlier recruitment process se koi different department na toron basida koi yam na ka ni mi na thajada ba ka do ba khot ba de ki corruption tawi edu tawi haibana sing ba do koi recruitment examination se computer based
ꯇꯦꯁ ꯑꯅ CBT ꯃꯣꯗꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯅꯕꯅ ꯁꯤꯜꯂꯛꯄꯅꯤ CBT ꯃꯣꯗꯁꯤꯗ ꯑꯩꯈꯣꯏ already the intending candidates and the many other are already familiar with this CBT mode ꯑꯩꯈꯣꯏꯒꯤ NEET-ꯀꯤ MBBS ꯇꯝꯕꯒꯤ ꯊꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯂꯩꯔꯦ ꯍꯥꯏꯖꯔꯤꯕ ꯁꯤꯒꯤ CBT introduce ꯇꯧꯕꯒꯤꯁꯦ ꯑꯩꯈꯣꯏ is a major shift towards modern technology driven recruitment ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯁꯤꯅ transparency ꯍꯦꯟꯅ ꯑꯣꯏꯍꯟꯒꯗꯕ efficiency credibility secure ꯑꯣꯏꯒꯗꯧꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ CBT ꯁꯦꯝꯕꯅꯤ ꯃꯅꯤꯄꯨꯔꯗ 38 ꯁꯨꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯅꯨꯃꯤꯠ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤ All Manipur Road Transport Drivers and Motor Workers Union gi milyeng makhada Joint Coordinating Committee 38 suba Drivers Day Observation lising ani kuntaruk na sinduna numit asi Thangmaiban gi thau ground da pangthokhi Thoromatuda Imphal Dimapur lambi amasung Imphal Jiribam lambi da lamdamasigi miyam gi hingbada sangba tangai phadaba polam sing pusina bohonabada thawaina pontha pikhraba driver sahum taramapan gi mafamda miyamna haikat lekat tamduna ikai khumnaba utkhi Drivers Day ki thorumga mari lenana Joint Coordinating Committee ki convener M Anil Mitaina hai All Manipur Road Transport Drivers and Motor Worker Union na haijening badi masi singa masung kamda leiriba parja puna makidamangtani national highway 37 amadi national highway number 2 hairiba sangla lambi ani sida awawa maisa kaya khangaga driver singchina Manipur parja gi damakta chana thangnaba mayam ama ngasi honaba yaba tawba yaba mayam ama tawri masi puna maksi Manipur la leiriba aikogi singa masung tamda leiriba CSO organization sing mayam puna ngasi driver sing sisu mayam gi damakta seba tawbiribani haibasi khanbiraga puna mangna driver sing bu minungsi thambiu driver sing da wat neiba tawbiganu hariba ngasi gi numit asidagi hauna Manipur gi mafam kodimakta driver sing bu mayam gi seba makalamna tawhonba phanganbiu Akasbani Imphal gi pau gi saktamda aikoi gi Sandel Paumi Jire Moyona Sandel Jila gi matang da piba pauda Thasida India Lengaki Ministry of Road Transport and Highway gi Midiang Makhada Bharat Pumbada National Road Safety Month pangthokli campaign asigi maruoiba pandamdi lambida thokpa asiana amadi asokpanna chingba thodok masing handhanaba amasung gari thobada traffic ki niyom chumna thoba public ta helmet amadi seat belts gi kanaba takpiba amasung yu amadi nisana chingbagi influence ta gari thobada asok apan thoiba mayam sigi matangda awareness pibani National Road Safety Month lisingani kuntaruk pangthokpaga mari leinana rajya gi transport vibhagna road safety promote tawbada paumi singnasu loba role gi matangda strengthening media partnership for road safety haiba hiramda media sensitization program pangthokpa leikhrbani Manipur Police ki Traffic Control Police Wing gi matungina haukiba chahi tare asida Manipur da lisinghum gi mathakta road accident thokibagi record lei mioi chanipan gi mathakna leikhide accident singsina maram oiraga hojik state asigi average mortality rate 29% ni rate asi national average 9.3% dagi ka hena wangi National Road Safety Month lisingni kuntaruk hojik Manipur da su tongan ba jila singda paksana pangthoknari matang sida District Transport Office Chandel Tenupal da thopubiriba Atom Sunil Kumar dagi wahi khartaminasi Kogi National Road Safety Month 2026 haibasi Ministry of Road and Transport Highways Government of India gi makha sindarakpa program ama khangni masigi maru oiba chimdi sarak suraksha abhiyan haibasini masi akoina tha sigoina January gi 1st dagina 26 baw chathagadabni masi akoigi Tenopal gi oina 22 da aduga Chandil gina 21 January da pangthok jagani pangthok jori masi akoigi District Administration Chandil amasung Tenopal ga loinaraga DTO ko transport department ko loina pangthok jagani maru oina masida tawdoriba si karigino hayo matamda masi India gi natana akoigi North East ki yengnaru matamda extend thopgi sangsi nomunogi hengalpana maram moiraga masi tawdaba yadaba makni hairakanda masi akoina program asi lokochabani maruina masida akoigi gari thauringeda gari chogogina seatbelt phabiba adi helmet upiba helmet uppaga so akoigi belt phabiba akoigi gari thauringe matamda phone tinabidaba akoigi alcohol sinara thobidaba amadi traffic signals rules mayam khanga speed limit amagi matungina thobiba aro driver singisu akoigi che sang registration license permit PUC habadi pollution gi bayar chatpiba fitness ki si fajana yengbiba akoigi sahi sudaba angang habadi akoigi 18 years sudriba angang singda gari se thawandaba isa si responsible driver amam oiraga accident si hantalasi Matang asida Akasbani Imphal gi I pau kangbuni puthokpa Sayol gi pau gi saktam loizare khomjin ba musung puthokpa Thokchom Jogendrajit tengbang ba Thokchom Barun Lijakhiba Maibam Dwijamani
Thank you.